Rajkumari Kamla Sana Filmsna ahan hoina puthokjaba Isa Lukananna direction piba film Maital Araba film se mayam pumnamakna miyeng tabiyo haijabaga loinana Lalitabina ahan magada khurumjai sahi tara tarukta ngairiba Isa Lukananna masamakna direction piba film Maital Araba sungsoi soidanamaki NNPC da tang tarukta usaragani mayam punamakna lengbiraktuna film asi miyeng tabinaba Lalitabina amuka hanasu khurumjari Hanjin hanjin naishinni mabagi bani chetna marise mayam ponmaksina tawbidaragadi ai isana Lalitabina advertise tawrami haraga kanana su khangbigadaba nate aduga media kambu wanja radio Doordarshan Impact ISTV pumnamak pusu Lalitabina ngasi ikhut londono khurumjai tawdana ibani gi wari haidana film amanami aduda aina khangi angang chinda direction piraga aina film si yaudoriba angang china aibu takadoriba angang chigi apamba aina tawgadoriba yawu matamdadi angang jidi topa Lukanan jidi topa ko ama oina leilenam adu magi film je ai khare yauragena mapanda namoi bani gi wari se aina Assamese nupi amakak sajai topa character ni sigi character sichu ai amukta sajadriba pokpadagi ai film asuk yangraba jenga sibawda asugumba haidi Assamese film jida Assamese haba moigi maron se lonba se ai amukta yaujadabani sine yan hanmani ada aina khale mathangda amukasu mana film ama puthokani mama yaubiyo na la aina hais masidi mana haidringaida ai hana satgadam si angangjigi koksidi magi direction jidi tonganba direction lamne na aina ai yaune na ai da songchala yaujabani saisida aina mabu ama khaki role lawi ai gisu imung manung family kanamta leijagidaba moidasu asugumba kanamta leijadaba makhak aina awaba tarba miyoi singbo aina moijibu mateng pangage aigi punsi gi aroibo oibo bawdi moigi mateng pangage haina lepthokiba adugumba character amakak adoda aina isuji gi damakta khallaga sanbi masa chenbi amana masa gi damakta masa gi hakan gi damakta mi hatkani chaigani phugani haibagi akiba tujungba leitana aina magi damakta angang dugi damakta support tawkiba adugumba film Maitan Araba aduki matik aina pamjana kumjagiba film ni aidi aruba ananba kaya pamjaba najadi adugumba amot akai migi mateng pangjaba migi awabada uduna lakba adugumba Lalitabigi punsi oina thokre aduna hadagi Isa Lukanangi Maital Araba se mayam pumnamakna amukta miyeng tabiyu aduga film asi yengakanda karamain tawbuno magi film je kanana kapano kanana tawbuno na khalmirakani mai pakna aikoina hek tawjarakpa seroloi film dagi akogi China haiba film dudagi mai pak aikoge pundana aikoge onna taina sum lakpadagi mai pakse matam yang kuina ma film kapidre adubu aina mai pakna kapi haibasida aije amukasu hena yongning itil amakak lakdana aina mai pak ibani wari sai sigi wari sidi Isa Lukanana puthora iba paina puthora iba wari sidi as tonganba wari ama oirame angang je haisingbagi wala lamdre Maital Araba ise angang asido oileram atuki matik phajaba dal araba da aina tawkiba dialogue ama khaktang aigi laidon sida adum paaga leiba ado mayang gi mamangda ai dialogue si amuktang pati amatang tawjaramge aina masamdo parbat phodet ke na tawbani ne masamdo parbat phodet ke tawbani aidi mana aibu ipuroi ba leitra bini gaina usellamda basu yayeba magi film je tonganba aina kuma iba mayam jidagi su tongan film ama oina tawi mayam punamakna Lalitabina ngasi
MFDCꯗ ꯇꯧꯒꯗꯧꯔꯤꯕ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 6ꯗ ꯎꯠꯆꯒꯗꯧꯔꯤꯕ ꯐꯤꯂꯝ ꯑꯁꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯥꯛꯄꯤꯌꯨ ꯍꯥꯏꯕꯒ ꯅꯣꯡꯃ ꯅꯪꯅ ꯉꯁꯤ ꯂꯥꯏꯔꯤꯛ ꯇꯥꯕꯤꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ